मोरेदा लैबा एक्सिस बैंक की मैनेजर दांग निंगथीना पैक तौदुना बॉम्ब अमा पिरम लै मोरेदा लैबा एक्सिस बैंक की मैनेजर दांग पीयू हाइदुना बॉम्ब अमा थनम लै थौदोक असी ngasi ayuk pung 10 minute 30 rom tarakpada bengi staff singsu office kanaraktuna thabak paiba haurakpa duaida thokibane थौदोक अदुगी मतंगदा प्रेस न फंगबा पाव अमगी मतुंगिन्ना ngasi ayuk pung 10 minute 30 rom taba duaida masak khangdaba miyoy amana box amada ningthina packing tawraba hand grenade yauba box ama beng aduda thabak tawba miyoy amada beng adugi manager da pi haiduna sinarambani haire box adu hangdoktuna yenglubada bom oirambadagi khudakta police ta pau piraba matung police laktuna bom du laukhatkhrai box adugi manungda tampaki lalaglup amagi maming thaba warning letter amasu yaurami haire थौदोक अदुगी मतंगदा मोरे पुलिस न केस अमा लखोतुना मखा ताबा थबक लखोतपा हौख्रे हाइरे MLA Robindro amadi Hannagi MLA Surchandra BJP da Yaokhre MLA T Robindro amadi Hannagi MLA Y Surchandra BJP da Yaokhre ngasi ni tai pa chu thekta leiba BJP gi office ta BJP ta nauna yaurokraba thanga kendra gi MLA Robindro amadi Kaksing kendra gi Hannagi MLA Yangkhom Surchandra lengyan yan biduna taramna okhre ngasi BJP gi office ta pangthokiba thoram aduda Assam ge Arwan and Irrigation Minister oidiba amade election in charge oidiba Asok Singhal taragani thoi suba State Legislative Assembly election management ki convener oidiba KHH Bhavananda BJP ge State President oidiba A Sarda amade BJP gi maru oiba miyoi kayana thoram aduda saruk yakhe thoram aduga mari leinana Asok Singhal na phongdokhibada lakliba Manipur State Assembly election asida BJP na seat nifu hena kagane aduga saruk ahum thokpagi ani phangduna party na majority oigani haikhe ngasi nauna BJP ta changlakhraba thanga kendra gi MLA Robindro na phongdorokhibada BJP asi mahakna khwaidagi khoida jaba political party amane mamangi mikhaldasu BJP gi ticket ta mikhal thengnage haiduna sem saduna laikhe adubu ticket pibiraktabadagi Trinamool Congress ta vote lepkhibane handakte laibak phabadagi BJP da yauba phangba ase thanga miyamge nungsiba amadi support na ni haina apenba phongdokhe Kaksing kendra ge Hannagi MLA Surchandra na mahakpu okpagi thoramdu da phongdokhibada court ki chayenaba kaya laikhibana matam sangna mahak ruling party da yauba ngamdana lakhibane matam aduda thawaina BJP da haksangna Congress party da lairakpane adubu ngase problem sing adu solve tawraba matungda thawaisu haksangsu animak BJP da laire pangthokodoriba mikhalasi da BJP bu amukhanna power pairakna ba honabada mahaki maikai dage akhak palaitana honagani haikhe khundrakpam AC da BJP gi intending candidate taruki mathakta thavak tawba thingle haiba condemn tawwe khundrakpam AC gi miyam da M Devaratan na phongdokhiba democratic oidaba wafam condemn tawi haina paurabi yaifana harol kanglup PYNK amade paurabi Rising Star Club PRSC na haire club ani asigi secretary S Ningthem PYNK amade joint secretary KH Ibobi Singh PRSC na khuyekpiduna thadorok pacherol asina hai haukiba January 18 Manipur ge print amade electronic media da Moirangthem Devaratan kauba miyoy amana khundrakpam assembly constituency da BJP gi intending candidate taruke mathakta AC asigi khungang humbudraga marida thabak tawba thingle haiba wafam ama thengnare masimakti yamna laibak thibane mahaki wafam asina maram oiraga khundrakpam AC gi miyamda khoirang phoisauna ba pokhalle mahaki wafamna maram oiraga mikhalga mari lainaba pamdaba thodok thoroklabade madugi texak pumba mahakna puroidabagi maram laite maram sina lakadoriba Manipur Legislative Assembly election ase ingna signa democracy bu khongauna duna athingba thamba hainingba da haiba wafam sing chanaba yaroi paurabi khungang amade AC asigi khungang singge authority mahakna oide khungang asigi thabak thoram singda khut thingjilakpa ase paurabi yaifana harol kanglup PYNK amadi paurabi Rising Star Club PRSC ge apunba miphamna kupna khanaraba matungda haksingna lawbaga loinana akanba mawongda condemn tawwe loinana hiram asigi matangda laibak miyam khangna sengdokadawani haikhe Bihari na lamjau sorokta thetpa phiral huralaga party bu mingchat thianana ba honarira legal action laukhatlaga nei JDU ningthaujam Bihari na lamjau sorokta thetpa phiral huralaga party bu mingchat thianana ba honarira mahaki mathakta legal gi oiba action laukhatlaga ni haina Janata Dal United ki General Secretary Maisnam
Dolendrona Pongdokre, Ngasi Kaisamthong, Hodam Lerak Machinda Laiba, Rajniti Dal Asige, Office the Pangtokiba, Paumi Singa Unaba, the Mahak Namakata na Hai, Bihari na, Miyoi Karagaloina na, Kurai Esigi BJP da, Mirep Oidiba El Surchandra da, Sawat Lehaina Janata Dal, United ki Firal, Paida Chanki Bado, Rajniti Dal Asiga Karigum Bahiram Amatada, Mari Laina Day, Loina na, JDU, Kurai na, BJP da Sawat Lihai Kibawapam, Akan Bamong da Condemn Taway, Bihari asi dal asida matam khara leiringaida National Council ge member ama oiramme makbu dal asina senior politician ama oina ikai khumnaba utuna amade laingak ngakpada yauramba misak amani haina mahakpu yamna ikai khumnaduna lakpane mahak handake palace compound dal asigi mega rally ama sinbada mahak lakhide loinana mamangdagi haunasu mahak party gi thabak thauram singda saruk yadaduna lakpane Maram sina center dagi lakpa leader singna party ki thabak tauba ngamdraba amade thabak thauram singda saruk yaba ngamdaba sing lokthokro haibadagi mahakpu December ki tang kun dagi lokthokhrabane mahaki mahutta nongmaithem sanjoi kauba miyoi amana mahut sinkhrebane hairiba order asidi January tang taraga mathoi da thokpane loina na ngarang resign tawre haina Bihari na se amade party office da pisilam khe masigi matungda mahak na Surchandra ge mayum da chatlaga Support tawre haina social media da thagalakhibane mahakna topa party amada chatkiba matamda JDU na thoidokna khallude mahak party asida kanaba misu oide adumakpu mahakna JDU ge phiral puraga khurai ge JDU na BJP da support tawre haiba dude condemn tawe mahakna party asigi phiral laukhibasu leite mikhal matam oibanina lamjau sorok ta thetpa phiral huralaga tawribra mahakti party office da lakpa matamda su driver phawba yauduna mathanta lakhibane Adubu mahakna satharagli thawong aside party asina tumina lairoi loinana mahaki mathakta legal gi oiba action lakhulagani haikhe matai manau phurambagi thogdokta senai haiduna police na kaukhraga phajan khibagi mayokta wakat mifam chathakrai manglem jawbu hairok police na kaubadagi chatkhraga mi phubagi maral pesinduna phajan khiba yaning de athuba matamda thadokadabani haina miyam horoktuna wakat mifam chathakrai hairok assembly constituency gi hairok police station gi manung chanba Salungpam Kangyam Bem Mamang Laikai dagi Miyo Yasibu ngarang ayuk Hairok Police ki team ama laktuna thiramba made Station da lakna bahairam badagi ngarang nungthil station da satkhe Adubu bot ka mari lainana mi phubagi maral pisinduna Phajan ki basi yaning day Condition ama tayauduna thuba matam da thado u haiduna Salungpam Kangyam Bem Mamang Laikai community hall da miyam na wakat mi phamasi sathakibane Mi phurambagi maral da police na phajan khraba miyo yadude Salungpam Kangyam Bem Mamang Laikai dagi Laukrakpam Manglem Jaw Chahi Kuntra Apokpa El Megachandra Kauwe Wakat mifam aduda mahakari mata yaujadaba Yumda thabak suduna laiba miyoine Mangonda siriba maral ase yumpham yaudabane Mahakpu athuba matamda thadokpiyo Salungphamda santi thambiyo Maram chadana misam phabiganu Maram chadana mipha mipun tawbiganu haiba kholaw kayasu laukhe Wakat mifam aduda saruk yakhebe Thingmai jam ongbe nganbiton laimana hai masak khangdaba miyoisingna tha asigi taraga humdogi numidang pung taraga minute kunthra rom tabada phamungda tumduna laiba matai manau furit sabam anoi amadi mahaki loina be maipak pibu tamthina phurambagi thawong adubusu ngasigi mifam aduna yaning de matai manau bu siba yana phurambagi nungaitana leiringai cherak asida karisu mara laijadaba manglem jawbu matai manau phurambagi thogdok asida Chainai haiduna police na kaukhraga phajan khiba se yaning de manglem jawbu athuba matamda condition amata yauduna thadokpiyo mahak thogdok asiga karigumba amatada chenaba mi natte thabak suja nomjaduna samna laijaba miyoine mangonda siriba maral asi yaning de vote ka mari lainana salungphamda santi leiba pame salungphamda vote ka mari lainana mi phuba mi phabagi thabak ngasidagi lepiyu hairaduna vote ka mari lainaba hingsagi mayokta Salungphamgi miyamna laigani haikhe Aroibada tabiriba pumnamakpu thagatjare